Ngashi nungdan Phongkiba Kanglipaki Mairagi Pauchidagi Maroiba Paukura Kangachiraga Miam the Kulo Thamjage May Maridagi Sugunudagi BSF Loinama Lautokani Hainarakpadagi Miam Naitana Dre Kanglup Anigi Irang Achina Chatina so Amapam Ama Oibadagi Hausi Region Ama Onilariba Sugunu Amadi Tanga Lariba Maitei Kosingak Seliba BSF Sing May Mari Faubugi Manunda Lautoragani Haba Pau Pangwadagi Sugunu Amadi Akoibe Lariba Miam Naitana Labangam Dre Hari Sugunu de Laiba Praja section Kiadagi Fangma Paugi Matung Inadi Terek Achida Hausi Sugunuga Tangnaba Wangu Maikai Churchampur Dagi Saiko Taba Lambi Paring Achida UKLF Ki Matik Saba Kulai Paba Kada Kayamarum Sugunu Romda Thomji Laknabagi Damakta Sem Sadun Lady Habagi Pausu Fangle Ngasi Maksu Outergi Oina Vot Hadanaba Lorba Matungda Numidang Kuki Mejan Singna Sugunu Amadi Tangnaba Maitei Kulsda Landara Kadra Habagi Mi Panabana Kunza Sing Laitana Laibangam Drehari Sida West Bengal the Pangtoka Daba Lok Sabha Mikal Gamay Lenana Ngak Sanabagi Damakta Sugunu de Laiba BSF Loina Mang Mari Paubugi Manung the Laktokani Habagi Pau Fangle Maduna Sugunu de Laiba BSF Sing Amata Laktok Payaroi Laktoke Harabasu Makoigi Mahut Simba State Security Force Sabsana Tamduna Ngak Selaba Matung the BSF Laktok Payagani Maduna Tanamduna Laktopa Tarabadi Sugunu Amadi Akoi Bede Laiba Kunzamiam Nakamba Ihok Sangsinaba Sam Saduna de Hari Panba Yabadi, Sugunugu Kunza Singak Seleba BSF Sing Loya Laktokani Haina, Sakana Tabak Lokolakpadagi Haukibe Apple Kunga Marida, Sugunu Miam Harokina Sugunu Kaita Bandok Singkibagi Kongzang Tangching Kibani, Adubu Sumatangi BSF Persona Kuntaka Loktok Lagangasi Pangtok Liba, Election Asida Sizinagani, Matung the election Loraba Amuk Hanna Sugunu Tarakani Habigit Hazabalengaki Makadigi, Sugunu Miam the Tamlakpadagi Miangi Kongzang Hadu Hangdok Kibani. Separate administration Pami, Central Force Lautopaya Rohana Cookie Sina Amato Oiva Kolau Laukre. Kampopi District Manung Sana, Gampizang Cookie Kola Ngasi Masing Yamlava Kuki Nupa Nupi Kaya Punduna, Separate administration Piga Davani Hadina Apumba Kolau Laukre. Masing Yamlava Kuki Nupa Nupi Sing Punchinduna, Gafizang the Mipam Amapong Tolaba Matung the Cookie Sing Natanduna Lakliba, Separate administration Asi Piga Davani. Pidri Pawba Separate Administration Kongzang Hangdoroi Haina Laubaga Lodina, Gabizangi Mapam Sing Dangak Sembagi the Makta Lariba Central Force Lautopayaroi, Makata na Central Force Tamduna Cookie Sing Bongak Sembagi Tabak Chatagadavani Habakolau Laki, Ngashi Kuki Sing Goiba Mipamachiga Mailanina Gabizang area da, Mauksa Gomposa Yombagi Tabak Chataduna Laki Vadu, Ngashi Mipamadu Pangtokadabana Maram Odina Posa Yombana Chingba, Ngashi Oina Tahon Kidihari. Sandan District ke Haino Mokong Police Station 42/3 da Sakang Daba Kulai Pabasing na overpower Tauraga Bot Loina Mathadakre. Taraga Dipan Suba Lok Sabha Mikal gi Outer Manipur Parliamentary Constitution gi Ani Suba Face ke Wena Ngasi Yupung Taye Tegi Botadaba Honakre. Sandan District ki Manung Sana Haibo Kol gi Mamangda Saruk Katana Laiba Haino Mokong Police Station 42/3 Hariba Puna Border 572 Laiba Polling Station Asida Sakang Daba Kulai Papa Kangu Sing Sangsilakuna Bot Loina Thadakre Hari. Bot Hadaba Pangodraba Water Kayana Pauxia Chida Yamna Nungaitana Pongdoropogi Matung Inadi. Ngasi Yupungte Taba Matam da Border Sing na Polling Station Aduda Bot Hadaba Tongnaraki. Matam Aduda Sakang Daba Kulai Papa Mio Mangatarong na Border Sing Bot Hadaba Yakiro Hadina Achingwa Piki. Masigi Matung da Kulai Papa Sing Aduna Polling Station Manung da Sangsilaga. Presiding Officer Oiba Mio Amadi Ate Polling Officer Singa. Wari Sabagi Tabak Chataki. Sakang Daba Sing Aduna EBM the Mid Marigi Botadabam Yauribadu, Ahum de Amuba Brett in the Napsilaga MPF Vireki Botadabam Nampam Oidiba, Mapam Adutama Hangalaga Tamkiadi. Masigi Matunda Sakang Daba Sing Aduna Bota Karaku Leptuna, Botadaba Malhanduna Bota Nupa Nupi Kara Paring Sana Lepalaga Tamki. Select Achida Sakang Daba Sing Aduna Polling Manung Dasanglaga, Bota 572 Gi Bot Adunam Laga Tadaki. Maduda Presiding Officer Amadi Atangak Senaba Lariba Security Mioising, Kari Amata Tabangam Kidi Hari. Sera Adu the Election Observer ni Habamio Emma Sulaki. Adu Susakang Dabakulai Pibasing Aduna Koktolaga Wari Sabagi Tabak Sataki. Observer ni Hana Lakiba Mio Adusu Kariguma Amata Hadana, Mapam Aduda Ngahak Laga Polling Station Adu Tadokina Sakiari. Bota Daba Pangodrava Porter Singa Tamoy Songa Pongdora Pogimatung Inadi. Gun culture na Jumpam Oraga Border Oriva Singboki and Kangalaga, Tampuda Botada Kiba Chuyaning Day, Machi Border Singirat Adumat Pani, Maramaduna Haribachan District Manung Sanala Riva, 42/3 Haino Mokong Police Station Asi,
Repol tawraga ningchina security matik sana thamdana ngak samagi thabak chatharaga voter sing aki akhang yaugna bothadaba phangambiyo haina su lengaki miying changchilakli. Kongba maruda kuki metan singa nomai kapsinuna dasilakre. Ngachi nungti pung ahung gami kolom taba matamda Imphal East District ki manungsana Kongba maru sinam komdagi kuki metan singna kongba maru ising thembe amade sanjay longna singma maitai singda akama mawngda nomai kaptharakuna landasilakre. Kuki metan singna nomai kaptharakpa aduda bomna chingba su kaptharaki. Maduda khulngangliba khunja volunteer singna su handuna nomai kapki. Ngachi numida wairang pung manga gami kolom chapa phawbada akama mawngda nomai kaptharaki. Masigi matungda ngaihak nomai kapnaba leplaba matungda mafam aduda nakal animaki oina khulai paiba sing thomjilaktuna hauja akama mawngda khothoknaba yabagi phibamda leiri. Nomai kaptharakpa asina maram oiduna akoibada leiriba khunja sik lanjenaba yaure hairi. Recall boot capture taunaba hotnarakpada charangnaba thokre. Anisuba tangkaki oina ngasi outer Manipuri Parliamentary Constituency gi Kendra Tarahumdagi polling station F48 voter F48949 na bothadana Pamdaba thawdosing toyna thawpa leitri. Security force ki kanguna akama section thorang lakhalki. Ado moinama Ukhul district ki headquarter gi Berurenda laiba polling station amada khulai matik jana paiba NSCN na boot capture tawnaba hotnabada charangnaba khara thoki. Loyana polling station aduda phamba Congress ki agent tathoknaba hotnaki. Loyana EVM machine chingba ama ata thoanki haini. Jiribamda nungthi pung mari dasada 53.31 da bothadana polling station ani de EVM machine yarakta badagi apan boy ki. Ngasi ani suba face ko na pangtholiba taragani pan suba Lok Sabha Mikhal gi outer Manipuri manungsan na jiribam gi apunba polling station ni fuga mathuida santi oina voter singna bothadana ki. Ngasi nungtin pung mari phawbagi manungda sada 53.31 da bothadana ki. Jiribam district ki apunba voter 30809 laibagi manungda voter 16425 bothadana ki. Masigi manungda nupi voter na 8337 nupa voter na 8088 oiki. Nupi voter na nupa voter tagi masing hena bothadana ki. Panba yavadi Jiribam district ki oina apunba voter masing 30809 ni. Masigi manungda nupa voter na 15660. Nupi voter na 15148 transgender amani. Amaramda ngachi ayu pung taray taba matamda Jiribam Hillgut polling station 14/2 ki oina EVM machine yadabadagi pung amarom botadaba lepki. Mari lenaba semjin sajinba miyoi sing laktuna semjinbadagi makhatana bothadana ki. Amaramda Jiribam Kasturaba High School ki polling station 40/5 tasu voter singna bothadaba horakpada EVM machine yaraktabadagi matang khara bothadaba lepki. Makhatana semjin sajinbagi thabak chatharaba matungda bothadana ki hairi. Amaramda Jiribamgi Bidyanaga Multipurpose Sport Complex ta hangliba special polling station asida relief camp da leriba voter singi oina bothadaki. Laibak tibadi ayu pung tare makharam taba matamda voter singna bothadaba thorakpada akhak arawga lojina nongsuba amadi nonglai nungsit silakpadagi voter sing kadina senaki. Nonglai nungsit lepkraba matungda tapna amuk bothadaki. Jiribamda electric fangdaba numit homni sure. Haukiba April 12 ki nungthila Jiribam district ki mapam ayambada nongsubaga loyana akamba nonglai nungsit sikibadagi electric pole kaya tekkibana maram oidina ngasi phawba Jiribam district ki pumba electric fangdabadagi awaba yamna chawna mayuknare. Electric fangdaba asina maru oiba soaliba asi computer ki matenga thaba ingkhang toriba miyoising mobile sijinaba miyoising amadi atai electric ki matenga thabak tokuna se taliba singna oiri. Adubo athuba matamda mai phanganabagi damakta Manipur lengaki mai leinaba power department ki maikaidagi sema sabagi thabak yamna kana chathari hairi.